Department of Manipuri, Manipur University, Amadi Lining Hall Phulo, Phundrei Charitable Trust, Lining Hall Trust, Maitei Lebak, Manipur Kusam Natuna, Naoriya Phulo, Phundrei Life and Work haiba hiramda nongmagi oiba National Seminar among us Manipur University ge court holder pangthokhre Thorum Adu Manipur University ge former Vice Chancellor IC Dean School of Humanities Professor S. Tombe, Manipur University ge Head Department of Manipuri Professor and Brigitta, Manipur University ge Dean Office of Humanities Professor and Pramodini, Manipur University ge Dean of Student Welfare Professor C.S. Ibohol Apopa Marup Thongsanglen Akampat Imphal ge President Thoksom Kuber Amadi Apopa Loisang Yorbung Manipur ge President Seram Dev Singh Namathang Sitna Chief Guest President Amadi Guest of Honor Oina Sarukya Khibagalena Manipur Department ge Assistant Professor Dr. Naoriya Phulo Bana Phongdorakpada Iramdam asida nongmagi identity crisis laiba asida ge kharada orabasu kannaba haiduna CSO kayana hotnarabasu identity crisis na helaiba matam asida kharada orabasu kannaba haiduna national seminar asi pangthokpani haina phongdokhe Kachin kuya da satna mahakna ekhoi sagi saptam se masini haidana takpi khiba athoiba ekhoi oja mani guru mani mahakki punsi amasung thabak se nainabasina Manipur khunai gi asing masak khangjabada kharada orusu mating pangani haibase media gi kuthang da yang miyam da paujel pijari asigum thoram se miyamna media gi kuthang da aduga ngasi full coverage tawjai YouTube ki kuthang da amasung asugum thoram matung da pangthor pugda sungsoi soi da namki saruk jage kaidong na ba Manipur kanna na bagdam ta haiba wakhala se thambiu haidana miyam tamjari Naoriya Phulo gi asigumba seminar nongmagi oiba national seminar se pangthokpasina Manipur khunai gi aseng masak thiba amasung Manipur kanbada mateng kharata orusu pangasano haiba wapam se yana ekoi gi ngasi seminar sigi saruk amoina miyam da paujel pijari